ngasi numida waram phone kiba tungan ba Manipuri sifong sing amasum thokiba thawdo athok sing digi maruebi I paw sing mayam na thamjagi ahan bada kanglaipa ki maira dagi lokusarga Myanmar dagi changlakpa refugee sing na khunjasing phuba cheiba Phaba punba hatpa na sing bagi thabak hengalakli haina CM na city iduna khankhre laisio kaising Bharat ke yumlo nariba Myanmar hauzik thokliba lana sina maram moiraga ain kaina Myanmar dagi changlakpa mitop sing da akanba mi yeng bina ba mati masa masagi maram damda athupu matamna halan kinabani fugu humdoi fungyar ST kendra gi MLA laisio kaising na Manipur gi Chief Minister N Berenda ayiba sirol piduna khangan khriari Chief Minister pisin kiba ayiba sirol adura palibadi Myanmar gi ain kaini saliba sahi English nganiga kunga mari gi me tang 3 fawda sangliba miyoi singasi hausu fawda kamjong district ta miyoi dising manga ga samni gi yankhai ga tere sure Makoi singi manungda biometric data lauba loiraba singna miyoi lising mga ga sama ga humdra gumdoi shure hairiba Myanmar ri sanglakpa refugee singasi athupa matamda masagi maram damda halan khidaba tarabati pamda hingsa gi thawdo kya ma makoina thokolakani haina supali CM da pisin khiba sirol adura palibadi Myanmar ri kamjong district changsilagi refugee singasina pamda ba thawdo kya thokolakpa thingare refugee sing mitop singasina Hana laizanamba khunjasing phuba cheiba Phaba punbagi thabak sa tharakpada natana hatpagi thabak phawba sa tharakli adubu makhoibu Phaba punba tawduna serak piba yadabagi maram asi makhoida Bharat ka sanariba ain asi chalaiba yadi maram aduna hairiba refugee sing asi masa masagi mayumda athuba matamda halanana Manipur langan lokhatpham thokpa thabak lokhat piu haibisini CM da MLA laisio kaising na pisin kipa sirol asida maru oina palibadi Makoi maram da Myanmar halan khibaga loinana kamjong district ki mafam singda akanba security gi miyeng makha da ngaksen begi thabak sa thabiyo masida sunatana ino Myanmar border paringda akanba security themduna lamkhai wangbada gi mitop miyan sa sing saksilaktana ba ngaksen begi thabak sapsa na pekhat piu han supali atopa pawmana Sugnu da koki militant singna drone toina thagalakli nakauk sing sang paring da koki militant singna bunker paring saduna thamkhre Kanglop anigi irang asina satina sogalaba red zone gi mafam ama oiduna leiriba Sugnu amadi serau khulga thangnana leiriba Chuchampur district ki laloi phai amadi dongyang rom dagi koki militants na Sugnu da yamna toina drone thagat bagi thabak leptana satharakli pausi asina khunjasing dagi phangwa paugi matung inadi haukiba me tara gi numidang wairam pung manga ga makhai tapun matamna Sugnu police station gi manungsana Sugnu awang lekai amadi mayai lekai gi nongthak ki sarukta koki militant sina laloi phai maikai digi drone ama thakalaki madura khulngakpa khunjasing double barrel na kapthana bu honabada khulai thuna dongyang rom da paishinki masigi matungda me tara ga mathogi numidang pung taret makhai rom tabu matamda Sugnu awang lekai ward number 1 gi nongthak ki sarukta koki militants na drone ama thagalakpadigi minute kullom koi pai pai dun leram laba matungda laloi phai rom da amuk paishinki hairi drone toina thagalakpa asina koki militants na drone da bomb haptun attack torakadra highway singnaba khunjasing da phawbadigi laitana leiba ngamdre hairi Paushin hai haujik Chuchampur district lonaba laloi phai headquarter gi awang thangbada leiba nakauk singsang pareng asida koki militants gi bunker pareng sadun leiri masi binocular season adunu yengba matamna yamna laina khangma ngamle hari amaramna Sugnu ga Chandel district lonaba kumbi AC gi manungsana leiba napat tangjeng da leiba mitai gi khulsing kangluk ani gi lana sida koki singna yumai thakibadigi loinamak senakraba matungda makoina uramba masagi laufam laupari samri rongi mathakta haujik hangduna leiriba si koki militants na kumthraktuna haujik laukhoi masum phawdi hunduna laupanabagi thabak yamna fongna satharakle adubo hariba mafam asida mitai sing amata sangma ngamdaba koki militants na dominate tawduna laikhibana maramoiduna mitai gi laufam singda lau ubagi thabak sing asi koki singna mai pakna sathakragani hari Saira sida Sugnu amadi serauda hana leramba BSF na singba security force sing matang lauthokre masigi mahutta atop state security force thajanbagi wafum laite haujik Sugnu amadi serau na singba state security force sa mag yankhai rom dingak senbagi thabak tawri adubo BSF lathokhiba asigi mahut thajalaktaba maramna security force aduki matik awat leibana miyamda akiba phawre loinana Sugnu kendra gi MLA ke Ranjit Singha gi miyang makha ngak senbagi akan mathabak pakhanaba lokhat pakaya lokhat nabadi hotnari hainsu khunjasing na phongdokhi atop pawmana select leriba Manipur Rajbari mawong maril ta hodre
पुवारी के सगोनना लेरिबा बांग्लादेश की सिलेट लेरिबा महाराज गंभीर सिंगाना लेरंबा मणिपुर राजबारी असि मवोंग मदिल ताहुद्रे लेहरिबा फिबा मदु येंगलुबदा थमोइदा नुंगाइतबा पुइ मणिपुरी हिस्टोरी नैनरुबदा सिलेट राजबारी मफम असि कांदुना चटपि यारोइ हारिबा मफम असिदगी महाराज गंभीर सिंगागी मखादा लेबी कौबा लानमी लुप अमा सेमगतुना मणिपुर अवादगी निंगतमा अमुहना पुरखिबनि हाइना UCM की प्रेसिडेंट चाइचंद्र कोंथौजमना फोंदोखरे यूनाइटेड कमिटी मणिपुर UCM न सिंधुना बांग्लादेश की सिलेट पांथोखिबा मणिपुर की मापाल सोइना ताख्रबा इगी मरी ओइबसिंग खुंगुल लीबगी थोरमदा वाफम असि मांगना फोंदोखिबनि मांगना मखाताना हाइ महाराज गंभीर सिंगागी कोनुंग मणिपुर राजबारी मणिपुर लेंगाना मरी लेनबी इंडिया गवर्नमेंट बांग्लादेश गवर्नमेंट थंबीदुना मफम असि आर्कियोलॉजिकल्स मोनुमेंट ओइना प्रोटेक्टेड एरिया ओइना थंबीना बाइजखि मांगना हाय सही तरे खुंथाकपा इंग्लिशिंग अमग सनिपान ग मौद्राग मथोइदे निंगथौ मसिन मना अहुम महाराज सौरजित महाराज अमदी महाराज गंभीर सिंगा कासार थुंखि कासार सही मरी लेरबा मतुंग मफम अदु थदोक्तुना सिलेट इंग्लिशिंग अमग सनिपान ग कुनग हुमदोइदे थुंखि मखोइना सतपा मतमदा गौबिनगी अमदी पखंबगी मूर्ति लोइनरखि ngasi maru eba lepham le ningthona lalamba khubam sing mapu palhaudre atopa lainingi khubam oina lehore ki महाराज गंभीर सिंहाना सिलेट लेरबा मतुंग ब्रिटिश की मतेंग लौदुना इंग्लिश सिंग अमग सनिपान ग कुनग तरुक्ता मणिपुर लेबी हाइबा लनमी लुप असि सेमखि लनमी लुप असि सेम मतमदा लनमी संवाइखि मखा ताबदा सगो लनमी अतै लनमी हपसिनुना लनमी लिसिंग मंगाना अवागी मथक्ता अमुहना लंदाखि लनफम मदुना मैथीबा पिदुना मखोइबु निंगथी तुरेल फाव तानथोक्तुना मणिपुर अमहना निंगतम पुरखि आइखेनसु पाउसिदा मखाताना फोंदोरक्ली अतोप पावमना अहेबम बेरेंद्रन लेखिदबदा UNLF की सेंट्रल कमिटी न अवाब फोंदोरक्ली कुमजा इंग्लिशिंग अमग समापन ग हुमफुगा मंगा गी ngaliंगे मतमदिगी आइना थिंग्रबा मणिपुर गी लहुलुप अमा ओइरिबा कोइदेंगना लुसिंगबा UNLF की थौपुबो ओइना मरुइबा थौदांग लौबिरंबा अहल इबुंगो अहिबम बेरेंद्रन हक्सांगी फिबम सोक्सिलकपदगी हौखिबा मे तांग तारा इराय नुमिकी नुमिदांगी पुंग 3 मिनिट मंगा सतु मतमदा पुंसिगी अरोइबा यहिब तानखिबा सिदा UNLF सेंट्रल कमिटी ने पार्टी की मुद सिंधुना थमोइसुन नुंगाइतब फोंदोक्सरी अहल इबुंगना लेखिदबदा इबुंग मनुंग अमदी मरी मतासिंग नंगहौरिबा अवाबदा सरुक यारी हाइना UNLF की सेंट्रल कमिटी की मीडिया पब्लिसिटी सेक्रेटरी M सखेना प्रेस थोकपा सिरोलमदा फोंदोकपा सिरोलसिना हाइदि अवाब फोंदोकपा सिरोलसिना हाइदि सिरोलसिना हाइ अहल इबुंगो रेबेंद्र हैरांगोई थोंगदा लेखिद्रबा अहेबम नयोलमदी अहिबम ओंबी माइपाकपी अनिना इंग्लिशिंग अमग समापन ग 93 अक्टोबर अमा इराय नमित्ता हंगजखिबा मसा इबुंगोनी मा गुवाहाटी यूनिवर्सिटी दा MA इंग्लिश पास तौदुना थोलक्लबा मतुंगदा चुसामपुर कॉलेज अमदी ओरिएंटल कॉलेज दा ओजा ओइरमी मसिगी मतुंगदा डिपार्टमेंट ऑफ आर्ट एंड कल्चर गवर्नमेंट ऑफ मणिपुर की डायरेक्टर सु ओइरमी माग दिमापुर लेबा नॉर्थ ईस्ट जोन कल्चरल सेंटर गवर्नमेंट ऑफ इंडिया की डायरेक्टर ओइनसु थौ पुरम खियादी अहल इबुंगो बेरेंद्रो इंग्लिश संगबग समापन गो हुमफुगा मंगा की जनवरी थादगी UNLF की मेंबर ओइना सिंग मिंगजनखि इंकुमजा लिसिंग अमग समापन गो हुमफुगा तरुक सेक्रेटरी ऑर्गेनाइजेशन होंगी थौदांग पुरमखि मागी पुंसी की अरोइबा मिकु फाव अहल इबुंगोना UNLF की दमक थमक थोरम कियार काथोकपग लोइनना सरुक यारमी अहल इबुंगो की थवाई मिरेल इमालेबा की तंपाक इंगना याताब ओइरसनु हाइदि अतोप पावमना रोबिन मंगांगना अरामबाई टेंगोल हेडक्वार्टर की PRO ओइना थौपुरगनी अरामबाई टेंगोल 30 सुबा यूनिट सेक्नागी कमांडर ओइना थौपुरम मियामगी रोबिन मंगांग कोइराकपा मसी अरामबाई टेंगोल जनरल हेडक्वार्टर न कुपना खन्नरबा मतुंगदा अरामबाई टेंगोल जनरल हेडक्वार्टर की पब्लिक रिलेशन ऑफिसर PRO ओइना थौपुरगनी हाइना टेंगोल 30 यूनिट अवांग सेक्माई कंट्रोल रूम न प्रेस थोकपा सिरोल अमना हाइदि Charlesin High, Robin Mangang Yam Lemzana from wherever post CP Hibadigi Hangdon Leramba 30 unit 80 Shakma unit key, commander as a unit Asimaki member Kudimana Yanarabamatu in Koirapam boy in Oiragani, Loinana, second in Kamana, Lystam Nishan Oiragan Hedi. Arambai Tengol gi Lusing Purel Korongan Kuman gi Pokta Matu ina Nauna PRO gi Pampai Raba Robin Mangang Koirakumna, unit Kudimaki Manunga Lerakpa. नुंगाइना दबसिंगदा संताइनागदबने यूनिट की मपाल लेरकपा प्रॉब्लम खुदिमक सॉल्व तौगदबने
Arambai Tengol amadi lebak miyam ga khwaidigi afaba mari thamba amadi sagatpada mang asawa role logani unit khudimak satuna ahing yarek tuna mafam madugi maira paibe madi club volunteers sing afaba mari thamnaba hotnagadabane haidi Saulasina lebak miyam gi mafamna thanbakni badi Arambai Tengol na soikiba lankiba punam ngakpi duna lebaki lanjangda hena kamdongna kumang sakshin gadagi amadi langam phiral khet gadagi haiba afaba pokta kya PRO gi kuthangda pibirangna basu Arambai Tengol na miyam gi mafamda Nunglukna haijarakli hainasu paushda makhatari atopa paumana TF class ki parikya haidoktuna mahairoi sada 97.63 pass tokre Council of Higher Secondary Education Manipur na lauba kumsi sai English nganiga kunga marigi TF parikya gi falnga silak tokre handak sai sida sada 10.63 pass tokhi art subject ki oina mahairoi lising nipan ga sama enroll tawda mahairoi lising tareka sama panga humdra ga nipan parikya takhi First division da mahiru lising ani ga satru ka yangkai ga taret second division da lising ahung ga satre ka kungani thoi amari third division da lising amaga sama ga nifu ga manga pass tawduna puna mahiroi lising tare ga sanga ga kun ga taret pass tawduna sada 94.35 oiki mahiroi sani ga yangkai ga nipana letter mark phangki science ki oina mahiroi lising kungani thoi ga satru ka kunthra ga ni thoi enroll tawbada mahiroi lising kungani thoi ga satru ka kunthra ga marina parikha thabada First division da lising taraga treka satruka taraga taruk second division da mahairoi lising mariga sangwaga kuntraga nithoi amari third division da mahairoi khumdraga mapan pass tawki puna mahairoi lising kunga nithoi ga saniga marfuga nipan pass tawduna sada 98.91 oiki mahairoi lising ahum ga saniga tarana letter mark phangki Commerce ta puna mahairoi satruka kun enroll tawbada mahairoi satruka taraga taruk parikya thaki First division da saniga kunga manga second division da saniga nifuga mari third division da samaga taret pass tawduna puna mahairoi sangaga humdraga taruk pass tawki pass tawbagi sang na sada 93.51 oiki puna mahairoi mapana letter mark phangki ngasi haidokiba parikya gi falasida science ki oina comet school sangangai gi Malem nganbi laisram na apun mark samriga maudrago humdoi fangduna ahanda position taki magna punna English Manipuri Physics Chemistry Bio amadi Maths ta letter mark phangki School asimaki yumnam Kenika Devi na punna mark samriga maudraga mati fangduna anisupa taki magna English Manipuri Physics Maths Bio amadi Chemistry da letter mark phangki Pioneer Woods View School Langwol gi mahairoi mayang lambam Sania Devi na mark samriga marfu ni pan phongduna ahum supataki man English Manipuri Physics Bio Maths amadi Chemistry the letter mark phangki Art stream da Enlightened Knowledge Higher Secondary School Sangak phamgi thoksom sektiaji na puna mark samriga humdraga teret phongduna ahanba position School asimaki khaide Niranda Devi amadi TG Higher Secondary School Imphal gi sapam Langlen sanuna mark samri yohumdraga mari phangminaduna ani suba position taminakre Enlightened Knowledge Higher Secondary School sangak phamgi Zanita longjamna samri yohumdraga ni phangduna ahum suba position takhi Commerce stream gi oina Manipur lenga ki school oriba Kaksing Higher Secondary School Kaksing gi aina nauremna mark samri ga ni fuga taret phangduna ahanba ani suba TG Higher Secondary School Imphal gi Cathelina Maistamna mark samri ga kuntraga ni panamadi SDJM Higher Secondary School Longjam Aman Singana mark samriga kungani fan phangduna ahum suba position takhi atopa paumana kwakha khuldagi BSF lathokpa yaru hena khunjasna khongjang sangsingkhre Tenopal district ki manungsana border town morega naknana leiriba Manipur gi ngamkhai ngakliba kwakta mitei khulasi ngak sienana ba leiriba samaga kuntraga mapan suba border security force BSF lathokpa yaru hena kwakha khulgi miyamna akan khongjang sangsingkhre ngasi khulasi ta leiriba nupa nupi sing puna thoktuna khutta play card kya paiduna kwakha khuldagi BSF lathokpigano BSF na kwakha village kanbiri bani aikhoi BSF pami habu wai kya iduna kwakha khulda khongjang sangsingki kwakha village authority ki general secretary takhelambam sanjoy sikana pausi sida phongdorakpagi matung nadi Tenopal district ki more sub division ki manungsana NH 102 kwakha lamkhai digi kilometer 3 muksa Sanglaga mitai community khaktana khunda ma kwakha village ta leiriba samaga kuntraga mapan suba BSF lathoknaba Manipur lenga na thabak paikhalagani haibigi pau phangki pau si hek phangbaga khulasi maira pai bi ima sing kwakha village authority club ki miyoi singna kwakha village ta BSF leibadagi santi oiribani aikoi santi pame
Kokthadagi BSF lauthokpiganu amadi Koktha village kanbiu haiba placard paiduna darna famduna Manipur lenga amasum India government anigi mafamda pungning singsinbagi damak khongjang asi sangsinbane ki mana makhatana hai mamang sahi English lising aniga kungo homdagi me ahumdagi hauna Manipur da kanglup ani haibadi koki amasum mite yani ki marakta thokliba hana sunabigi irang asina maram oiduna Manipur lenga amasum India lenga na kokthagi khunjasing gi khanbiduna BSF company ama thambibadagi tangdu leitana hingba ngamlakhibani lenga na BSF lakthoktabi yadi haiba tarabasu makhoi lakthokringai ki mamangda koktha khulngak senabagi damak state security force matik chana thamlaba matungda lakthokpada kariso akaiba leti haina sumana makhatana phudokhi ngasi sangchiliba khongjang asi lenga na koktha khulda BSF lakthokringai ki mamangda state security force thamdriba phawba khongjang asi makhatana sangsin gani haina su phongdokhi atopa paw namit ki akoibada koisinduna halo thokre ngasi imphol gi mafam ayamada atiyar thokliba namit ki akoibada sum thangna koisinduna lekhibagi thawong mioi kya ngasi unakre haidi scientific londa halo haina su khangnaba namit natragana thagi akoibada chawna koisinduna lei hairiba thawong asi maru oina nong hangkhraba matungda athaba isingi manilgi saru haibadi sirus tholakpada namit ki mangal na yeibidigi thoklibani haidi ngasigi miyamna unakhiba halo si haukiba sahi English nganiga kungi June 18 amuk laimakongda thokpa ukre haidenasu pawsta pali losilak poina tenta ko pawmana 6A side football tournament haudokre the voluntary development organization sinduna 6A side football tournament Lukram Puram Hainong Makong ground haudokpagi pangtokre haudokpagi thoramadudha chief guest oina laisram Bobby Devi Adakya Imphal West President Oina Laishram Nabakumar Singha Social Worker Guest of Honor Oina TS Fulchan Singha Officer in Charge Internal Task Force Director of Trade Commerce and Industry Lukram Ngobu Singha Pradhan Maglang Gram Panchayat Among Rajen Singha Proprietor Brick Farm TS Inauksa Social Worker S Gozen Allies Ibomsa Social Worker Nasar Yaki Ado Hogsku na di miyang pawis sa matang sa lusinjarage mas miyang puno no ba update ngayon na si